Matamgi Manipuri Wari channel asibu tabiriba khwai pumnamakpu taramnokchari. Ngasi amuk lawbirasi Thamoi Machet 94 suba tangka. Danabirgi matauda mayamdu akiba faure. Moiga asukuina loinarakpada asigumba sakfam amukta ukhidri. Nokmi makhoibu luna cheksina ngakselakpani makhoina su Danabirbu aduki matik nungsi. Danabirgi mang thana sige haiba ngaktani magi leiriba angangsing sisu. Makhoigi awaba ama lakpada makhoigi sarna maipuna na hotnaba ngaktani. Bukchel aduki matik chawba asawa pakna uttaba mana ngasi tawrakliba mataw sida Rosni Kanta Thamoi Sokre akiba su faure. Danabirbu kanana su jangsinduna khamba ngamnadre. Asawba sakfam amadi furitta tairiba isingdu ubada manakta jangsinba kinare. Mabuk lamlaba nungsana leiramba charage haibaki matawgum ngasigi matawse. Rosni Kanta tapna jangsinduna kina. Sir. Danabir makut sat thangalai wanganglakanu haibagi matagum. Kapthokriba nongmai marudu rindagi nakanda leiriba nupadugi makhongda panduna leiramle. Chainadu nupadu khangba ngamdana laimaida tharo olaga khangli. Danabirgi matawda rinda kizabana masadu nikle. Itairiba furitune ngangselaba mamit aniduna mangonda chagadabagum asawba amaga loinana yengliba mityengadu ubada matildu makhol thokniyot sili. Danabir sauna ngangladuna nangna iphamda pirakpa chaina khuding ai ngasi phawda khangduna lakpani adubu nangna aigi thawai oiribi mabu hanjina soknaba sinbadi aina tumina leikini khanbra nangna tawba thabak aina khanglam loina ningbra. Rinda nirlima palakpada sauna pumnamak mana uhenba ngaktani aigi ifamdagi nangbu lakhankibasu manani aigi nungsiba minkibasu manani. Danabir rindada chadawgum yenglaga nangna ibu inthoklamnaga chatkibani mana nangi nungsiba munkiba leite aduga mana magi maphamda nanga onsinaroi haikibagi ai tumina leikibani adubu nang haiba loidringai rinda sauna laurai nangdi ai khakine kanamtagi oiba yaroi aigi nungsiba lemna mangba yaroi. Danabir nokmi nangidudi nungsiba nate apambani nungsibagi wahanthok khangdaba nangna nachilda hanjina nungsiba haiba wahise panduna aibu lang thaknaba honagano nangi feelings amta leite ngonda hauzik aigi machagi natana macha ai nang nungsiye Danabir nang aibu nungsi haikiba natro aduga hauzikna kari hatkani mabusu aina hatkani aigi punsri yalakpa midi aina mata hingna thamloye. Danabir mamitu jejet uisilaga khanghaudana rindagi mamaida khupakna tharai safudu kanmankibana rinda leimaida duthakre. Nachilduna amukhana mamang thaki wari pusinduna palakano nangbu hatpa ngamlakani ai nang kanano haiba ningsingba pamde aduga nanga iga yeknabani aigi macha pusilakano nangna apamba khuding engonda tawro. Makhol khasik amuk olaga karisu khangzadriba mitambada horakpada ngairiba aigi thawaigi mani amubusu nangna maram oiraga manghankibani. Rinda hanba leite chinbalda I taridu matin sidoklaga hairai nangi mangna mangakta tawraga lakpana aidi aini hingliba makhaisu tawgani nang khaknatana nangi thawaini khalibi mabusu aina loisingani. Aduk makhau pongna nganglibadu tabada Danabir chinbal chinglap nokfet tawrai ai leiringai aigi thawaibu matuna masok toba ngasigi malemsida leite ngasi muk soikre haina matung tarakda suhenni haibadi khalunu nang ai kanano haiba khangdre mayek singna takitaw nangi nabung roki yidrak hauza kayarak phakibdaw ainani sidang khangu ahenba khanglunu. Mabung phakibasu Danabirgi khuzil tharangni khanglakpada hairai masu nangini haina nungsina thamjaribidaw aina miyamangda khongkoinaba ngame minute amagi warini mamang thakta kari thoki khangbro asi hairaga nokfet tawrai achakpa maidagi hairakpa oina thokre. Danabir pairamba nongmaiduna rindagi makhongda khangka kapsili
Nupina haiba khankidre ma Rindagi masamdu tap paiduna mamai mayada changsilaga Nangbu mafamsida haujimak loisinbasu ngame aina adubu ai adu tawningde nangonda asi hairaga laktana inthorei Rosnikanta prap changsilaktuna Sir police ki team yausilakle hari kamdausige Danabir mong hadana nupas di loisin kro aduga mapunsida kawba ngamdanaba para amani tambikho asi hairam laga thokre gari da fatka khatuna famkre gari singdu mafamdudagi yangna thoduna chatkre somdana achauba tumina moigi kada family chawbana tamacho kaido birage tumina ungduna leirisibo kari hairak ichana chasi yaraktrabo achauba mapi tapna tarakle chawba pakhana tamacho kaido yaroge aingona mek singna haibiyuba ichan kaido rage haibani asi hairaga masa paiduna nomi Chawba ichando hospital da asiba magumna taduna lehori ai tawpham khangdri mabung aibu uraga ichanna harau harau tamacho korakpado ai mittu sum uraga leire kaino harisibu tamacho ichan kaidorge mayek singna haibiyuba asi hairaga mastuma pitarakle achauba wari pumbaliduna khangali karino harisibo kemta khangaudre haibra moibo aigi changi marai baksibu karino ne khare lure fibamdo amukhana angang yaubada bera kani hayore karigumba angang yaudrabadi moigidi nupani nupi atopa thiga hairakani aigi chalna kamdau hoba masi khalubada chawba ai tofam khangdre chawba mapure babu themjin bira e tamacho yam ka hena su khanjin biruno ichana ngang yamna uiri asuk chawkhalaba matam sida adugi kaigi waruni danabirna su ichanbu yam nungsibani kaisu adugumba tawrui khangi aisu danabirgi matausu yengba ngamde ai yarese mayam khanjin biruranu tamacho na dumna tawradi ima babadi kamdawni achauba mapidu fakat taithoklaga nang chak loiraba natro thinaba tawruro ngasai su marang kanasu chak chanadre chabagi wakhal su tawrudre lori tamacho ai thinabam ta tawruki hoi ai su dress se amukta honglake aduga laklake chawbasu kitchen lamda chatkre Premila kaptuna phamungda family sanahalna mama nangbu adumna kaptana leradi yararoine nasado sonthakrani nangna sonthakrabadi nacha nupigi seba kanana tawni mausu masawai sangde moi baba ichanna gyan taraklaga kari oiba khalubada ai tawpam khangdiye yare yam hena khanjiluranu nacha nupi kaisu ta howdrise yam pharabani ko chalo maugi mateng khara pangbiru chalo nangsu Premila mapidu taithoklaga thokre sanahal machinda tapna solhawi ipagi bema nangi narai baksibu karino ipana kanada kari lan khibagino masi amatta yauzabi icha nangonda tariba awabase asi hairaga tarakliba mapidu taithoi somnana police ki team du chingon yausilakpada adaida gari macha masu khamduna lei adugi manak waida nupa amata duna leiri du ure gari du fat khami lemba fat kum tharak duna yengi constable sing du su kumlak duna nupa du yengi sir cd sireda lembana gari dap chalo asi hairaga leithorakpani khara chathoklaga nupi amata duna leiba ubada asomda nupi amata duna leirine asi hairaga changsinduna yengi mamaidi ude sinduna taraga leibana nanau changsinduna nupi dugi masado anthoklaga yengi Rinda asi hairaga masado ko yengi lemba pankriba mingduda masu fat changsinduna yengi mihul leri ba malisidi gari da khara thuna hapkana batause constable khara changsilaklaga gari da hapkat khre Brinda du aduga gari du yangna thoduna hospital tamna chatkre
ꯑꯁꯤꯕꯗꯨꯗꯤ ꯒꯥꯔꯤ ꯑꯃꯗ ꯍꯥꯞꯂꯒ ꯒꯥꯔꯤꯗ ꯊꯧꯔꯒ ꯆꯠꯈ꯭ꯔꯦ꯫ ꯀꯦꯇꯨꯀꯤ ꯃꯦꯝꯆꯥꯒ ꯄꯨꯟꯅ ꯍꯣꯁꯄꯤꯇꯥꯜꯗ ꯆꯥꯛ ꯄꯨꯅꯕ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯦꯝꯆꯥꯅ "ꯏꯅꯝꯃ, ꯀꯨꯊꯤ ꯌꯦꯡꯕꯗ ꯍꯥꯏꯔꯛꯈꯤꯕꯗꯣ ꯑꯣꯟꯊꯣꯛꯅ ꯆꯨꯝꯈ꯭ꯔꯦꯗꯀꯣ꯫ ꯊꯋꯥꯏ ꯄꯥꯟꯕ ꯑꯃ ꯃꯥꯡꯉꯣ ꯍꯥꯏꯕ ꯂꯩ ꯍꯥꯏꯕꯗꯣ꯫ ꯍꯌꯦꯡ ꯏꯃꯧꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯒ ꯀꯔꯤ ꯑꯣꯏꯅꯤ ꯈꯟꯕꯗ ꯑꯩꯗꯤ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ, ꯍꯥꯏꯗꯕꯁꯨ ꯌꯥꯔꯣꯏꯗꯣ꯫ ꯏꯅꯝꯃ, ꯃꯣꯏꯁꯨ ꯈꯪꯗ꯭ꯔꯤ ꯍꯥꯏꯕꯅꯤꯅ ꯍꯥꯏꯔꯒꯨꯝꯁꯤ, ꯑꯗꯨꯅ ꯐꯔꯅꯤ꯫ ꯍꯥꯏꯗꯕ ꯌꯥꯔꯣꯏꯅꯦ ꯃꯦꯝꯆꯥ, ꯑꯗꯨꯝ ꯈꯪꯂꯛꯇꯧ ꯂꯩꯔꯦ꯫ ꯂꯨꯗꯧꯔꯤ ꯇꯧꯔꯤꯁꯦ ꯑꯣꯟꯊꯣꯛꯅ꯫ ꯇꯟꯖꯥꯗꯨꯗ ꯐꯣꯟꯒꯤ ꯔꯤꯡ ꯈꯤꯡꯂꯛꯏ꯫ ꯀꯦꯇꯨꯀꯤ ꯆꯪꯁꯤꯟꯗꯨꯅ ꯄꯥꯏꯈꯠꯂꯤ꯫ "ꯍꯜꯂꯣ?" ꯈ꯭ꯔꯤꯁꯇꯤ ꯀꯞꯂꯤ꯫ "ꯏꯃꯥ, ꯅꯣꯏ ꯑꯩꯉꯣꯟꯗ ꯄꯥꯎ ꯀꯩꯝꯇ ꯍꯥꯏꯔꯛꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣꯕ? ꯑꯩꯁꯦ ꯌꯨꯝꯗꯨꯒꯤ ꯃꯤ ꯅꯠꯇꯕ꯭ꯔꯣ?" "ꯍꯩꯃꯥ, ꯊꯣꯏ, ꯑꯝꯇ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ, ꯃꯔꯥꯡ ꯍꯥꯏꯕ ꯀꯥꯎꯔꯨꯔꯦ꯫ ꯅꯣꯏꯅ ꯑꯩꯁꯦ ꯀꯩꯁꯨ ꯈꯟꯕꯤꯗꯦꯕ꯫ ꯑꯩ ꯂꯧꯕ ꯃꯤ ꯊꯥꯔꯛꯑꯣ ꯍꯧꯖꯤꯛꯃꯛ." "ꯏꯆꯥ ꯊꯣꯏ, ꯍꯧꯖꯤꯛꯇꯤ ꯊꯦꯡꯁꯨ ꯊꯦꯡꯂꯦ, ꯑꯗꯨꯅ ꯍꯌꯦꯡ ꯑꯣꯏꯅ ꯊꯥꯔꯛꯂꯒꯦ." "ꯏꯅꯝꯃꯅ ICUꯗ ꯂꯩꯔꯒ ꯑꯗꯨ ꯌꯧꯅ ꯐꯤꯕꯝ ꯁꯣꯛꯂꯒ ꯅꯣꯏꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯅꯠꯇ꯭ꯔꯣ?" "ꯅꯅꯝꯃ ꯀꯩꯁꯨ ꯇꯧꯗ꯭ꯔꯦꯅꯦ ꯅꯪꯕꯣ, ꯀꯞꯂꯤꯕꯗꯣ ꯑꯝꯇ ꯇꯣꯛꯎꯅꯦ꯫ ꯃꯁꯥ ꯁꯣꯟꯕꯒꯤ ꯅꯣꯡ ꯅꯤꯅꯤ ꯊꯝꯁꯤ ꯍꯥꯏꯅꯕꯅꯤ꯫ ꯑꯅꯥꯕ ꯀꯜꯂꯗꯤ ꯀꯔꯤꯒꯤ ꯅꯪꯉꯣꯟꯗ ꯍꯥꯏꯔꯣꯏꯗꯣꯏꯅꯣ? ꯏꯃꯥꯅꯦ ꯍꯣꯁꯄꯤꯇꯥꯜꯗ ꯆꯥꯛ ꯄꯨꯅꯕ ꯂꯣꯏꯁꯤꯟꯅꯕ ꯂꯥꯛꯅꯔꯤ, ꯊꯝꯅꯕ ꯇꯧꯔꯒꯦꯀꯣ." ꯈ꯭ꯔꯤꯁꯇꯤ ꯄꯥꯈꯠꯂꯝꯕꯗꯨ ꯃꯃꯥꯅ ꯈꯔ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯍꯥꯏꯕꯗ ꯃꯁꯥꯗꯨ ꯈꯔꯗꯤ ꯅꯦ ꯇꯥꯔꯦ꯫ "ꯏꯃꯥ, ꯑꯗꯣ ꯍꯌꯦꯡ ꯑꯌꯨꯛ ꯃꯤ ꯊꯥꯔꯛꯎꯀꯣ." "ꯍꯣꯏ, ꯊꯥꯔꯛꯀꯦ." ꯑꯁꯤ ꯍꯥꯏꯔꯒ ꯀꯣꯜꯗꯨ ꯀꯛꯂꯦ꯫ "ꯏꯅꯝꯃ, ꯑꯩꯈꯣꯏ ꯊꯣꯏꯔꯥ?" ꯃꯥꯅꯦ, ꯀꯞꯄꯅꯦ ꯂꯥꯎꯕꯅꯦ ꯒ꯭ꯌꯥꯟꯒ ꯑꯝꯇ ꯇꯥꯗꯦ ꯃꯦꯝꯆꯥ꯫ ꯑꯩ ꯐꯤ ꯑꯝꯇ ꯍꯣꯡꯂꯛꯀꯦ, ꯑꯗꯨꯒ ꯆꯠꯅꯕ ꯇꯧꯔꯁꯤ꯫ "ꯍꯣꯏ ꯏꯅꯝꯃ." ꯀꯦꯇꯨꯀꯤ ꯀꯤꯆꯟꯗꯒꯤ ꯊꯣꯛꯂꯛꯄꯅꯤ꯫ ꯁꯨꯃꯥꯡꯗ ꯒꯥꯔꯤ ꯈꯥꯝꯈꯤꯕ ꯃꯈꯣꯜ ꯇꯥꯕꯗ ꯊꯣꯛꯂꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯃꯆꯥꯅꯨꯄꯥꯅ ꯏꯇꯩ ꯇꯩꯕ ꯐꯨꯔꯤꯠꯇꯨꯒ ꯆꯪꯂꯛꯄꯗꯨ ꯎꯕꯗ, "ꯕꯨꯡꯉꯣ, ꯅꯪꯕꯨ ꯅꯐꯤꯗꯣ ꯍꯥꯟꯅ ꯍꯣꯡꯕ ꯌꯥꯗ꯭ꯔꯅꯦ ꯇꯧꯔꯤꯗꯨꯕꯣ?" ꯗꯦꯅꯕꯤꯔ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯏꯃꯛꯂꯦ, ꯌꯦꯡꯕ ꯌꯥꯗ꯭ꯔꯦ꯫ ꯃꯁꯥꯁꯨ ꯋꯥꯕꯅ ꯂꯦꯞꯄ ꯐꯥꯎ ꯉꯝꯗ꯭ꯔꯕꯅꯤ, ꯑꯗꯨꯕꯨ ꯇꯞꯅ ꯈꯨꯝꯂꯛꯏ꯫ "ꯏꯃꯥ, ꯑꯩ ꯑꯊꯨꯕ ꯊꯕꯛ ꯑꯃ ꯂꯥꯛꯁꯤꯟꯕꯒꯤ ꯍꯣꯡꯕ ꯅꯪꯈꯤꯗ꯭ꯔꯦ." ꯑꯁꯤ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯆꯪꯈꯤ꯫ "ꯕꯨꯡꯉꯣ, ꯆꯥꯛ ꯁꯦꯝꯂꯝꯂꯒꯦꯀꯣ, ꯅꯐꯤ ꯍꯣꯡꯂꯒ ꯀꯨꯝꯔꯛꯑꯣ." ꯗꯦꯅꯕꯤꯔ ꯆꯠꯅ ꯈꯨꯝꯂꯛꯏ꯫ "ꯏꯃꯥ, ꯑꯩ ꯀꯣꯟꯅ ꯆꯥꯔꯒꯦ, ꯏꯃꯥ ꯍꯣꯏ ꯆꯥꯊꯣꯛꯄꯤꯔꯣ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯔꯨꯝ ꯇꯝꯅ ꯃꯊꯛꯇ ꯀꯥꯈ꯭ꯔꯦ꯫ ꯀꯦꯇꯨꯀꯤ ꯃꯆꯥꯅꯨꯄꯥꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯝꯂꯒ ꯃꯥꯁꯨ ꯃꯐꯤ ꯍꯣꯡꯕ ꯆꯪꯈ꯭ꯔꯦ꯫ ꯔꯨꯝꯗꯅꯤ꯫ ꯗꯦꯅꯕꯤꯔ ꯍꯦꯛ ꯆꯪꯂꯛꯄꯒ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯅꯍꯥꯟ ꯃꯈꯩ ꯑꯣꯏꯔꯗꯤ ꯅꯤꯔꯂꯤꯃꯥꯅ ꯃꯥ ꯆꯪꯂꯛꯄ ꯎꯕꯗ ꯍꯔꯥꯎ "ꯗꯗꯥꯒꯤ ꯀꯩ ꯂꯩꯔꯛꯏ" ꯍꯥꯏꯅ ꯍꯪꯂꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯔꯨꯝꯗꯨ ꯏꯍꯥꯡ ꯍꯥꯡꯕꯒꯨꯝ ꯊꯃꯣꯏꯗ ꯐꯥꯎꯔꯦ꯫ ꯃꯤꯠꯂꯨ ꯑꯅꯤꯗꯨ ꯄꯤꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ꯫ ꯇꯞꯅ ꯂꯥꯛꯇꯨꯅ ꯕꯥꯠꯔꯨꯝꯗ ꯁꯥꯋꯔꯗꯨ ꯑꯣꯟ ꯇꯧꯔꯒ ꯃꯁꯥ ꯄꯨꯝꯕ ꯆꯣꯠꯍꯜꯂꯤ꯫ ꯍꯟꯗꯛ ꯃꯔꯛ ꯅꯤꯔꯂꯤꯃꯥꯅ ꯆꯥꯎ ꯊꯛꯎ ꯍꯥꯏꯕ ꯌꯥꯗꯅ ꯏꯆꯣꯛ ꯆꯣꯛꯊꯅ ꯂꯩꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯥꯅ ꯍꯪꯂꯒꯁꯨ ꯀꯣꯂꯦꯖ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯒꯤ ꯋꯥꯕꯒꯤꯅꯤ ꯍꯥꯏꯅ ꯈꯨꯝꯂꯛꯏ꯫ ꯗꯦꯅꯕꯤꯔ ꯃꯊꯟꯇ ꯋꯥꯔꯧꯖꯔꯦ, ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ꯫ "ꯃꯆꯥ, ꯅꯪꯒꯤ ꯑꯍꯣꯡꯕ ꯐꯤꯕꯝꯗ ꯗꯗꯥꯅ ꯅꯪꯕꯨ ꯌꯦꯡꯁꯤꯟꯕ ꯋꯥꯠꯈꯤꯕꯅ ꯉꯁꯤ ꯏꯕꯥꯅꯤꯒꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤ ꯈꯨꯗꯣꯜ ꯂꯥꯛꯇꯣꯔꯦ ꯍꯥꯏꯕ ꯐꯥꯎ ꯈꯪꯗꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦꯀꯣ." ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯄꯤ꯫ "ꯅꯪꯅ ꯋꯥꯈꯜ ꯇꯥꯔꯛꯂꯒ ꯗꯗꯥꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯒꯅꯤ?" ꯕꯥꯠꯔꯨꯝꯒꯤ ꯋꯥꯜꯗꯨꯗ ꯃꯁꯥꯗꯨ ꯉꯥꯊꯗꯨꯅ ꯐꯝꯊꯔꯛꯏ꯫ ꯃꯁꯥꯗꯨ ꯑꯌꯤꯡꯕ ꯑꯃꯠꯇ ꯐꯥꯎꯈꯤꯗ꯭ꯔꯦ꯫ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯔꯨꯕꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ꯫ ꯃꯃꯥꯅ ꯀꯧꯔꯛꯄꯗ ꯒ꯭ꯌꯥꯟ ꯂꯥꯛꯏ꯫ "ꯕꯨꯡꯉꯣ, ꯏꯃꯥ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯦꯀꯣ, ꯅꯪꯒꯤ ꯆꯥꯛ ꯊꯝꯂꯝꯃꯕꯅꯤꯀꯣ." ꯑꯆꯣꯠꯄ ꯃꯐꯤꯗꯨ ꯍꯣꯡꯗꯣꯛꯂꯒ ꯃꯄꯥꯜꯗ ꯊꯣꯛꯂꯛꯂꯦ, ꯑꯗꯨꯒ ꯗ꯭ꯔꯦꯁ ꯂꯧꯊꯣꯛꯇꯨꯅ ꯐꯨꯔꯤꯠꯇꯨ ꯂꯤꯠꯁꯤꯟꯕ ꯍꯧꯏ꯫ ꯀꯨꯗꯥꯝ ꯄꯥꯜꯂꯝꯕꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯃꯄꯤ ꯑꯃꯨꯛ ꯇꯥꯔꯛꯂꯦ꯫ ꯃꯥꯅ ꯊꯕꯛ ꯆꯠꯊꯣꯛꯄ ꯈꯨꯗꯤꯡ ꯅꯤꯔꯂꯤꯃꯥꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯃꯥꯒꯤꯗꯃꯛ ꯇꯧꯕꯁꯤꯡ ꯑꯗꯨ ꯃꯤꯠꯃꯥꯡꯗ ꯎꯔꯛꯏ꯫ "ꯗꯗꯥ, ꯑꯗꯨ ꯐꯨꯔꯤꯠꯇꯨ ꯂꯤꯠꯀꯅꯨ ꯍꯥꯏꯕꯅꯤ, ꯄꯛꯆꯗꯦ ꯍꯥꯏꯕ. ꯑꯁꯤꯒꯤ ꯕ꯭ꯂꯨ ꯁꯦꯟ ꯂꯤꯠꯂꯣꯕ." ꯗꯦꯅꯕꯤꯔ ꯅꯣꯛꯃꯤ꯫ "ꯑꯩꯅ ꯀꯦꯔꯒ ꯆꯠꯄꯗ ꯅꯪꯕꯨ ꯌꯥꯝ ꯁꯥꯎꯗꯣꯏꯅꯦ, ꯑꯗꯨꯅ ꯑꯊꯤꯕꯁꯦ ꯂꯤꯠꯁꯤꯔꯥꯅ ꯇꯧꯕ." "ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯒꯤ ꯅꯨꯄꯥꯅ ꯐꯖꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯃꯥꯏꯅꯤ ꯈꯪꯕ꯭ꯔꯣ?"
Asi hairaga fet lauraga chatkiye tawi Danabir khudangdu tap pharaga manakta chingsili. Ngasigi athumbi pizadri thabak chilena kadai. Asi hairaga Nirlima da munna yengi. Nirlima ikaina fat inthora e. Phone gi vibrate tawrakpaga masadu gyan tara e. Pina mamaidu ichot chotlamle. Mamaidu fat nantoklaga call du paikhatli. Rosni Kanta. Sir, police ki team laktuna pukre. Chingnaba yabagi mo ukibra. Sir, adungumba karimta lehenjagide. Okay, pau lebeda text ya toro. Aduga mana ataido jackson lenga basilamu. Aduga nang lakna batoro. Asi hairaga call adu kakle aduga masu lushinba loiraga kumthairakle. Now bana. Sir, imana cha Makha taba nangkidre Danabir fat khumla e. Nauba, ai kemta chaningre. Hospital da jase. Natai magi manakta. Asi haiduna gari leiriba domda chatkre. Naubu upai leitana Danabir gi matung induna laklaga gari da karaktuna gari da thauduklaga chatkre. Danabir hospital yoraduna manungda changlakpada lembaga thengnare lembana. Bye. Danabir chapting basafamda Gari lerge. Asiba malerina pau pumudagi chalubani. Aduga rindadu yaroga leramne. Adugi nangi step khalakpani. Madi pibam khara thina sokle. Hogot kangkhatuna chatpa ngamni thajare. Pharak lagasu. Danabir nokfet tawrakle. Maralgi matik chabadan dini. Lemba Danabir da munna yengla e. Adudi ai manungdamda changlukige. Lemba magi marupta chingnane yengla e. Adubu wadu anthoklaga haira e. Ichandi gari fibam da lere bai. Thabak sina isu ngakta fok sangre tawisi. Kaisi thoidok tawdre bai. Gyan dilaktre. Kayam kuina changkhini haige. 2 or 3 days di hairi. Constable ama changlaktuna. Sir. Bye. Adudi ai mo haidokrage. Hoi phare thokro. Asi haina duna anidu makut soknai aduga lemba su thokre. Danabir na hospital manungda ICU leiriba domda lakle. Danabir lakpada Nirlima na leiriba room dagi nurse tu thoklakpaga mapa chanare. Sister, manungda changba yaradra. Yani sir, changbiro. Danabir room gi thongdu hanglaga tapna changsila e. Bed mathakta asibagumna tatuna leiriba Nirlima bu ubada haunaruba tawdana mapi ira chelakle. Tapna changsinduna phamung nakanda thariba chair du da famthaduna Nirlima gi makutu tapna paikhatli aduga marai bakta thamlaga mamit ushinduna lei. Lemba station yoraga magi chair du da famlaga tumina wakhal tawduna lei. Magi marupna hairakiba wahai nofet tawkriba manungda wa amadi leiri haiba khali. Adubu hozik oiriba Danabirgi fibamduna mana wahang tawrurabasu yaroi tawri lukre mana tawdaise. Danajit mamangna leiriba room adomda lakpani magi nupina thongjil wangmada leptuna mapi teithok na leiramba ubada. Ketukie, kaidore. Moi pabung, nachanupagi matause yengba ngamdrena ibo. Masasisu ilokthokibagi chok thana ure tawrise. Karigumbi amata chaw haibe yadre. Imauna gyan laktri phaba ma karimta charoi hairine. Danajit sor sang no hondoklaga. Khangre tawduisi. Hanjin hairuba yararoi. Kona tapna ai hairagi. Lao. Sidane kaptuna leiba yaba nate. Asomda leirusi. Thongdo haifet hanglaga yengbani machanupana tumina mamogi makut paiduna family do ubada masu nungai chadre. Tumina thongdu thingjin biram laga tholakle. Danabir Nirlimagi makutu tapna thamlaga nanbiduna tapna haira e. Macha, nangna wakhal taraklaga dada kari haina pakum pigani. Nangna hanglakpa wahangda.